ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯁꯣꯗꯥꯁꯤ ꯎꯠꯂꯛꯂꯦ ꯃꯥꯅ ꯁꯨꯝ ꯀꯥꯁꯤꯡꯁꯤ ꯆꯦꯛ ꯇꯧꯔꯛꯄꯗ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯀꯥ ꯃꯅꯨꯡꯗꯒꯤ ꯃꯩꯈꯨ ꯃꯥꯟꯕ ꯄꯣꯠꯁꯛꯁꯤꯡ ꯊꯣꯛꯂꯤꯕ ꯃꯐꯝꯁꯤ ꯌꯧꯔꯛꯂꯦ ꯃꯅꯨꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯄꯨꯔꯥ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯐꯝ ꯑꯁꯤꯗ ꯎꯔꯤꯕꯁꯤꯡ ꯑꯁꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯌꯁꯣꯗꯥꯅ ꯀꯞꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯠꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯃꯥꯡꯗ ꯄꯨꯁꯤꯟꯈꯤꯕ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯕ ꯀꯥꯖꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯦ ꯃꯥꯅ ꯀꯥꯖꯜꯕꯨ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯃꯙꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅꯁꯨ ꯂꯣꯏꯅ ꯎꯔꯦ ꯍꯧꯖꯤꯛ ꯌꯁꯣꯗꯥꯅ ꯑꯇꯣꯞꯄ ꯍꯛꯆꯥꯡꯁꯤꯡ ꯂꯩꯔꯤꯕꯁꯤꯗ ꯆꯦꯛ ꯇꯧꯔꯛꯄꯗ ꯂꯤꯂꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯂꯩꯔꯤꯕꯁꯤꯁꯨ ꯊꯦꯡꯅꯔꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯃꯉꯣꯟꯗ ꯍꯥꯏꯔꯝꯈꯤꯕ ꯑꯩꯒꯤ ꯄꯨꯛꯇ ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯤꯗꯤ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯃꯛꯅ ꯁꯥꯌꯣꯜꯂꯒ ꯄꯣꯛꯄ ꯑꯉꯥꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯈꯤꯕꯗꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯧꯖꯤꯛꯁꯨ ꯇꯥꯔꯛꯂꯦ ꯍꯧꯖꯤꯛ ꯌꯁꯣꯗꯥ ꯑꯁꯤ ꯊꯃꯣꯏ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕꯒ ꯂꯣꯏꯅꯅ ꯀꯞꯇꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯥꯒꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯃꯥꯅ ꯌꯁꯣꯗꯥꯕꯨ ꯀꯧꯗꯨꯅ ꯃꯐꯝꯁꯤꯗ ꯊꯤꯒꯠꯂꯛꯂꯦ ꯃꯁꯤꯗꯒꯤ ꯌꯁꯣꯗꯥꯅꯁꯨ ꯄꯥꯛꯊꯗꯨꯅ ꯃꯐꯝꯁꯤꯗ ꯂꯣꯠꯂꯤ ꯑꯁꯨꯝꯅ ꯌꯁꯣꯗꯥꯅ ꯂꯣꯠꯄ ꯃꯇꯝꯁꯤꯗ ꯂꯤꯂꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯂꯩꯔꯤꯕꯁꯤꯗ ꯃꯥꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯏꯔꯤꯕꯁꯤ ꯎꯔꯦ ꯍꯧꯖꯤꯛ ꯌꯁꯣꯗꯥꯅ ꯃꯊꯪ ꯆꯦꯟꯊꯣꯔꯛꯄꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯀꯥꯁꯤꯗꯤ ꯄꯨꯝꯃꯝ ꯃꯝꯃꯤ ꯃꯥꯅ ꯁꯨꯝ ꯃꯥꯔꯒ ꯂꯥꯛꯄꯗ ꯏꯟꯐ꯭ꯔꯥꯔꯦꯗ ꯂꯥꯏꯠꯀꯤ ꯒ꯭ꯂꯥꯁ ꯁꯤꯖꯤꯟꯅꯕ ꯒꯣꯒꯜꯁꯤꯡ ꯂꯩꯔꯤꯕꯁꯤ ꯊꯦꯡꯅꯔꯨꯔꯦ ꯃꯁꯤꯕꯨ ꯃꯥꯒꯤ ꯃꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯕꯣꯛꯁꯀꯤ ꯃꯑꯣꯡꯗ ꯁꯦꯝꯕ ꯔꯦꯛ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯎꯔꯛꯈꯤꯕ ꯂꯤꯂꯥꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯑꯁꯤ ꯊꯤꯗꯨꯅ ꯃꯐꯝꯁꯤꯗ ꯆꯦꯛ ꯇꯧꯔꯛꯂꯦ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯑꯁꯤ ꯐꯪꯈ꯭ꯔꯦ ꯕꯣꯛꯁꯀꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯔꯦꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯐꯤꯇꯁ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯤ ꯃꯃꯥ ꯄꯨꯛꯅꯨꯡꯗ ꯌꯥꯎꯕ ꯑꯉꯥꯡ ꯍꯥꯏꯕꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯂꯤꯂꯥꯒꯤ ꯄꯨꯛꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨꯅꯤ ꯃꯁꯤ ꯎꯕꯗ ꯃꯥꯗꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯥꯝꯅꯁꯨ ꯀꯞꯂꯝꯃꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯥꯅ ꯆꯦꯠꯅ ꯀꯣꯟꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯈꯤꯅꯅꯕ ꯅꯤꯡꯍꯜꯂꯛꯄ ꯃꯇꯝꯗ ꯁ꯭ꯋꯤꯠꯆ ꯑꯃꯗ ꯊꯦꯡꯂꯨꯕꯗꯒꯤ ꯐꯤꯇꯁꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯂꯥꯏꯠ ꯂꯣꯏꯅ ꯉꯥꯜꯂꯛꯂꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯐꯤꯇꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯇꯧꯁꯨꯝꯅ ꯌꯥꯝꯂꯕ ꯐꯤꯇꯁꯁꯤꯡ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯊꯛꯀꯠꯄ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯨꯔꯦ ꯃꯁꯤꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯏꯟꯕꯗꯒꯤ ꯐꯛꯂꯥꯡꯗ ꯃꯀꯣꯛ ꯑꯁꯤ ꯌꯩꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯂꯦꯡꯕ ꯉꯝꯗꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯂꯤꯂꯥꯒꯤ ꯐꯤꯇꯁ ꯌꯥꯎꯔꯤꯕ ꯄꯥꯇ꯭ꯔ ꯑꯁꯤꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯁꯤꯅ ꯈꯨꯟꯒꯠꯈ꯭ꯔꯦ ꯑꯗꯨ ꯃꯥꯗꯤ ꯃꯀꯣꯛꯇ ꯀꯟꯅ ꯌꯩꯁꯤꯟꯈꯤꯕꯁꯤꯗꯒꯤ ꯃꯍꯥꯛ ꯋꯥꯟꯊꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯋꯥꯁꯨꯗꯦꯕꯒꯤ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯑꯁꯤ ꯑꯃꯨꯛ ꯂꯩ ꯃꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤꯗꯒꯤ ꯂꯣꯏꯅ ꯊꯣꯛꯂꯛꯂꯦ ꯃꯈꯣꯏꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯃꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩꯁꯨ ꯂꯣꯏꯅ ꯄꯥꯏ ꯋꯥꯁꯨꯗꯦꯕꯒꯤ ꯄꯨꯂꯤꯁ ꯇꯤꯝꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜꯁꯤꯡ ꯑꯁꯤ ꯃꯈꯣꯏꯗꯒꯤ ꯂꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯕꯣꯔꯥ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯅꯥꯀꯜ ꯑꯃꯗ ꯂꯣꯏꯅ ꯊꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯤꯁꯤꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯑꯇꯩ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯥꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯀꯥ ꯑꯃ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯐꯝꯁꯤꯗ ꯇꯤꯚꯤ ꯁ꯭ꯀ꯭ꯔꯤꯟ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯦ ꯁ꯭ꯀ꯭ꯔꯤꯟꯁꯤꯡ ꯑꯁꯤꯗ ꯀꯥꯞꯊꯣꯛꯂꯤꯕꯁꯤ ꯁꯪꯁꯥꯔꯁꯤꯗ ꯀꯔꯤ ꯊꯣꯛꯂꯤ ꯍꯥꯏꯕꯗꯨ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯂꯣꯏꯅ ꯎꯕ ꯐꯪꯂꯝꯂꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯈꯪꯂꯦ ꯃꯇꯧꯁꯨꯝꯅ ꯆꯥꯎꯈꯠꯇ꯭ꯔꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯀꯥ ꯑꯃ ꯂꯩꯔꯝꯕꯁꯤꯗ ꯃꯈꯣꯏꯗꯤ ꯍꯦꯟꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯌꯁꯣꯗꯥ ꯑꯁꯤ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯅꯥꯒꯨ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯁꯤꯅ ꯃꯥꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯝꯂꯦ ꯑꯗꯨꯒ ꯌꯁꯣꯗꯥꯕꯨ ꯔꯦꯞ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯦ ꯑꯗꯨꯕꯨ ꯌꯁꯣꯗꯥꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯈ꯭ꯔꯦ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯌꯁꯣꯗꯥꯅ ꯃꯁꯥꯕꯨ ꯅꯥꯟꯊꯣꯛꯆꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯃꯨꯛꯀꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯁꯣꯗꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯅꯨꯄꯥ ꯑꯁꯤꯗ ꯊꯥꯖꯤꯜꯂꯦ ꯍꯧꯖꯤꯛꯇꯤ ꯄꯨꯜꯂꯤꯕ ꯈꯨꯠ ꯑꯁꯤꯁꯨ ꯅꯥꯟꯊꯣꯛꯆꯕ ꯉꯝꯂꯦ ꯅꯨꯄꯥ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯁꯣꯗꯥꯕꯨ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯏꯟꯊꯔꯦ ꯃꯁꯤꯗꯒꯤ ꯌꯁꯣꯗꯥꯗꯤ ꯃꯕꯨꯛ ꯑꯁꯤ ꯅꯥꯔꯛꯄꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯆꯔꯝꯗ ꯆꯞꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯂꯪꯕꯗꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯐꯨꯖꯤꯟꯗꯨꯅ ꯃꯍꯥꯛ ꯃꯈꯥꯗ ꯇꯥꯔꯦ ꯃꯥ ꯍꯧꯖꯤꯛ ꯂꯦꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯨꯄꯥ ꯑꯁꯤꯅ ꯌꯁꯣꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯌꯁꯣꯗꯥꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯑꯃ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯅꯨꯄꯥ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯁꯝꯗ ꯍꯦꯛ ꯄꯥꯏꯕ ꯃꯇꯝꯗ ꯌꯁꯣꯗꯥꯅ ꯃꯥꯒꯤ ꯐꯥꯏꯒꯜꯗ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯑꯁꯤꯅ ꯊꯤꯜꯂꯦ ꯌꯁꯣꯗꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡꯁꯤꯡꯗ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯑꯁꯤꯅ ꯂꯣꯏꯅ ꯁꯣꯛꯍꯜꯂꯦ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯁꯤꯅ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯑꯁꯤ ꯃꯨꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯌꯁꯣꯗꯥꯒꯤ ꯆꯔꯝꯗ ꯆꯞꯇꯨꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯌꯁꯣꯗꯥꯅꯁꯨ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯍꯧꯖꯤꯛ ꯌꯁꯣꯗꯥ ꯁꯤꯒꯗꯧꯔꯦ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯇꯪ ꯈꯨꯠꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯂꯤꯂꯥꯒꯤ ꯄꯨꯛꯅꯤꯡꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯑꯉꯥꯡꯅ ꯌꯥꯎꯔꯤꯕ ꯂꯤꯛꯂꯤ ꯑꯁꯤ ꯐꯪꯂꯦ ꯃꯁꯤꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯀꯣꯛꯇ ꯊꯣꯝꯂꯦ ꯑꯁꯨꯝꯅ ꯇꯧꯔꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯆꯔꯝꯗ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯅ ꯂꯥꯍꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯁꯣꯗꯥꯅ ꯈꯥꯡꯗꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯔꯤ ꯑꯁꯤꯅ ꯂꯥꯍꯠꯇꯨꯅ ꯊꯝꯂꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯁꯤꯒꯗꯧꯔꯦ ꯌꯁꯣꯗꯥꯅ ꯍꯪꯂꯤ ꯃꯐꯝꯁꯤꯗ ꯆꯠꯊꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯈꯪꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯗꯤ ꯃꯦꯗꯥꯝ ꯃꯙꯨꯅ ꯂꯣꯏꯅ ꯈꯪꯕꯅꯤ ꯑꯗꯨꯕꯨ ꯌꯁꯣꯗꯥꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯔꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯞꯁꯤꯟꯕꯗꯒꯤ ꯃꯐꯝꯁꯤꯗ ꯅꯨꯄꯥ ꯑꯁꯤ ꯁꯤꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯃꯣꯅꯤꯇꯔ ꯑꯁꯤꯗ ꯌꯦꯡꯊꯣꯔꯛꯄꯗ ꯃꯙꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯎꯕ ꯐꯪꯂꯦ ꯃꯥꯅ ꯀꯥꯗ ꯆꯪꯂꯝꯗꯥꯏꯒꯤ ꯊꯣꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯣꯗ ꯅꯝꯕꯁꯤꯕꯨ ꯌꯁꯣꯗꯥꯅ ꯌꯨꯝ ꯇꯧꯁꯤꯜꯂꯒ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯣꯗ ꯅꯝꯕꯔ ꯑꯁꯤ ꯂꯣꯏꯅ ꯈꯪꯍꯧꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯃꯙꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯦ ꯍꯧꯖꯤꯛ ꯃꯙꯨꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯌꯁꯣꯗꯥꯅꯁꯨ ꯃꯥꯅ ꯉꯁꯥꯏ ꯎꯍꯧꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯣꯗ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯌꯁꯣꯗꯥꯅ ꯃꯙꯨꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯄꯥꯁꯋꯥꯔꯗ ꯈꯪꯗꯕꯅꯤꯅ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜꯗ ꯂꯣꯀꯔ ꯑꯃ ꯂꯩꯔꯤꯕꯁꯤꯁꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯩ ꯃꯁꯤꯒꯤꯁꯨ ꯄꯥꯁꯋꯥꯔꯗ ꯈꯪꯗꯕꯅꯤꯅ ꯍꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯙꯨꯅ ꯏꯁꯩ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯨꯒꯗꯤ ꯂꯩꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯙꯨꯅ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯥꯟꯕꯤꯁꯤꯡꯁꯤꯗ ꯏꯁꯤꯡ ꯀꯥꯞꯁꯤꯟꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯂꯣꯀꯔ ꯑꯗꯨꯒꯤ ꯄꯥꯁꯋꯥꯔꯗꯇꯤ 1111ꯅꯤ ꯌꯁꯣꯗꯥ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯅꯪꯉꯣꯟꯗ ꯁꯣꯛꯂꯤꯕ ꯊꯣꯛꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯤꯕꯁꯨ ꯃꯥꯜꯂꯤ ꯑꯩꯉꯣꯟꯗ ꯍꯪꯉꯨ ꯅꯪꯅ ꯈꯪꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯪꯒꯅꯤ
ꯑꯗꯨꯕꯨ ꯌꯁꯣꯗꯥꯅꯗꯤ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏꯁꯤꯡ ꯊꯤꯔꯛꯄꯗ ꯑꯄꯤꯛꯄ ꯊꯥꯡ ꯃꯆꯥ ꯃꯈꯜ ꯑꯃ ꯐꯪꯈ꯭ꯔꯦ ꯃꯁꯤꯕꯨ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯅꯥꯅꯣ ꯃꯐꯝꯁꯤꯗ ꯆꯠꯊꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ ꯃꯁꯤꯗꯒꯤ ꯃꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯁꯔꯣꯒꯦꯁꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯅꯠꯇꯅ ꯌꯁꯣꯗꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯁꯥꯕ ꯋꯥꯉꯥꯡ ꯑꯗꯨ ꯉꯥꯡꯂꯛꯀꯅꯨ ꯅꯈꯣꯏꯅ ꯃꯐꯝꯁꯤꯗ ꯑꯔꯣꯟꯕ ꯊꯕꯛ ꯆꯠꯊꯩ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯃꯛ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯗꯥꯛꯇꯔ ꯒꯣꯇꯝ ꯑꯁꯤ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯍꯪꯂꯨꯅꯨ ꯈꯨꯗꯛ ꯑꯁꯤꯗ ꯃꯥꯕꯨ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯌꯁꯣꯗꯥꯅ ꯃꯗꯨꯒꯤ ꯆꯔꯝꯗ ꯊꯥꯡ ꯅꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯒꯣꯇꯝꯅ ꯍꯥꯏꯔꯤ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯂꯨꯅꯨ ꯃꯥꯕꯨ ꯈꯨꯗꯛ ꯑꯁꯤꯗ ꯍꯥꯠꯇꯣꯛꯎ ꯃꯥꯗꯤ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯃꯥꯕꯨ ꯍꯥꯠꯇꯣꯛꯎ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯩꯈꯤꯕ ꯑꯁꯤꯒꯨꯝ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯂꯥꯡꯗ ꯊꯨꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯐꯝꯁꯤꯗꯤ ꯃꯤꯁꯤꯡ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯡ ꯊꯥꯛꯄ ꯃꯐꯝ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯛꯀꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯂꯣꯀꯔ ꯑꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯃꯁꯤꯕꯨ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯔꯗ ꯗꯤꯛꯁ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯃꯁꯤꯒꯤ ꯍꯥꯔꯗ ꯗꯤꯛꯁ ꯑꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯄꯟꯊꯕ ꯇꯧꯗꯨꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯎ ꯃꯁꯤꯗꯒꯤ ꯌꯁꯣꯗꯥꯅꯁꯨ ꯃꯗꯨꯕꯨ ꯍꯥꯠꯅꯅꯕ ꯇꯧꯔꯛꯂꯦ ꯃꯥꯒꯤ ꯆꯔꯝꯗ ꯊꯥꯡꯁꯤꯅ ꯁꯣꯛꯄꯁꯨ ꯍꯧꯔꯛꯂꯦ ꯒꯣꯇꯝꯅ ꯍꯥꯏꯔꯛꯏ ꯊꯥꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯑꯩ ꯑꯣꯏꯅ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯊꯥꯡ ꯑꯁꯤ ꯂꯧꯔꯒ ꯖꯁꯣꯗꯥꯒꯤ ꯆꯔꯝꯗ ꯑꯣꯏꯅ ꯅꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯖꯁꯣꯗꯥ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯊꯥꯡ ꯃꯆꯥ ꯑꯁꯤꯅ ꯅꯪꯒꯤ ꯆꯔꯝ ꯑꯁꯤ ꯂꯦꯟꯊꯠꯂꯕꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯗꯨꯅ ꯍꯥꯏꯔꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯌꯥꯝꯅ ꯋꯥꯈꯜ ꯆꯔꯥꯡꯅꯔꯤꯕꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯑꯩꯒꯤꯗꯤ ꯂꯟꯅꯤ ꯃꯗꯨꯗꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯪ ꯒ꯭ꯌꯥꯟ ताना ꯐꯝꯂꯨ ꯂꯥꯎ ꯍꯥꯏꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯥꯛꯇꯔ ꯒꯣꯇꯝꯗꯁꯨ ꯁꯥꯎꯔꯤ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯉꯩꯗꯨꯗ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯏꯟꯁꯤꯜꯂꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯋꯣꯏ ꯖꯥꯎꯅ ꯊꯤꯜꯂꯝꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯝꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯁꯣꯗꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯪꯕ ꯄꯥꯝꯂꯤꯕꯁꯤ ꯑꯩ ꯀꯅꯥꯅꯣ ꯃꯐꯝꯁꯤꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯀꯔꯤꯅꯣ ꯃꯁꯤ ꯅꯠꯇ꯭ꯔꯥ ꯅꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯪꯂꯝꯂꯕꯗꯤ ꯑꯩꯅ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯒꯗꯕꯅꯤ ꯍꯧꯖꯤꯛ ꯌꯁꯣꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯁꯥꯍꯖꯍꯥꯟꯅ ꯃꯝꯇꯥꯖꯒꯤꯗꯃꯛꯇ ꯇꯥꯖ ꯃꯍꯜ ꯁꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯒꯣꯇꯝꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯅꯤꯡꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯋꯥꯔꯤ ꯇꯥꯔꯣ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯂꯤꯔꯛꯂꯦ ꯃꯥꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯀꯣꯂꯦꯖꯀꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯕ꯭ꯌꯨꯇꯤ ꯄꯦꯖꯦꯟ ꯀꯝꯄꯤꯇꯤꯁꯟ ꯑꯃꯗꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯗꯥꯛꯇꯔ ꯒꯣꯇꯝꯁꯨ ꯂꯩꯕ ꯎꯔꯤ ꯃꯐꯝꯁꯤꯗ ꯆꯤꯞ ꯒꯦꯁ ꯑꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔ ꯒꯤꯔꯤꯙꯔ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇꯔ ꯑꯁꯤꯕꯨ ꯋꯥ ꯉꯥꯡꯅꯕꯒꯤꯗꯃꯛꯇ ꯀꯧꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯕ꯭ꯌꯨꯇꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗꯗꯤ ꯑꯩꯗꯤ ꯂꯥꯛꯄ ꯄꯥꯝꯗꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯗꯒꯤ ꯐꯖꯕ ꯑꯗꯨꯅꯤ ꯃꯄꯥꯟ ꯊꯣꯡꯗ ꯍꯥꯏꯕꯗꯤ ꯃꯥꯏꯊꯣꯡꯗ ꯃꯦꯀꯞ ꯇꯩꯁꯤꯟꯗꯨꯅ ꯐꯖꯕ ꯁꯥꯗꯨꯅ ꯎꯠꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯌꯦꯠꯂꯛꯂꯦ ꯃꯐꯝꯁꯤꯗ ꯃꯔꯩ ꯌꯦꯠꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯙꯨꯅꯤ ꯀꯣꯂꯦꯖꯒꯤ ꯑꯣꯖꯥ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯔꯩ ꯌꯦꯠꯇꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯂꯦ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇꯔ ꯒꯤꯔꯤꯙꯔꯅ ꯃꯉꯣꯟꯗ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯕꯤꯒꯅꯨ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯍꯥꯏꯔꯂꯨ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯋꯥ ꯉꯥꯡꯅꯅꯕ ꯇꯟꯖꯥ ꯑꯃ ꯄꯤꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯅ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ ꯀꯅꯥ ꯀꯅꯥꯒꯤ ꯌꯨꯝꯗ ꯂꯥꯏꯁꯤꯡꯒꯤ ꯄꯣꯁꯇꯔꯁꯤꯡ ꯊꯦꯠꯄ ꯌꯥꯎꯅꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯈꯨꯠ ꯊꯥꯡꯒꯠꯅꯔꯦ ꯇꯧꯕꯇꯕꯨ ꯃꯌꯥꯝ ꯑꯁꯤꯅ ꯈꯨꯠ ꯊꯥꯡꯒꯠꯅꯗ꯭ꯔꯤꯉꯩ ꯒꯣꯇꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯐꯝꯁꯤꯗ ꯈꯨꯠ ꯊꯥꯡꯒꯠꯂꯤ ꯃꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯊꯦꯠꯂꯤꯕ ꯂꯥꯏꯒꯤ ꯄꯣꯁꯇꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯛ ꯊꯤꯕ ꯌꯥꯎꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯠ ꯊꯥꯡꯒꯠꯅꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯈꯨꯠ ꯊꯥꯗꯈ꯭ꯔꯦ ꯃꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯅ ꯂꯥꯠꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯁꯛ ꯊꯤꯕ ꯌꯥꯎꯔꯕꯗꯤ ꯃꯍꯥꯛꯇꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯠꯇꯨꯅ ꯈꯨꯔꯨꯝꯅꯤꯡꯒꯗ꯭ꯔꯥ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯅ ꯈꯨꯔꯝꯂꯤꯕ ꯂꯥꯏ ꯐꯥꯎꯕ ꯃꯁꯛ ꯐꯖꯕꯗꯨ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯕ꯭ꯌꯨꯇꯤ ꯏꯁ ꯒꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯅ ꯈꯨꯕꯥꯛ ꯍꯧꯅ ꯍꯧꯅ ꯈꯨꯅꯈ꯭ꯔꯦ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯉꯁꯤ ꯃꯤꯅꯤꯁꯇꯔꯒꯤ ꯃꯃꯥꯡꯗ ꯃꯔꯩ ꯌꯦꯠꯂꯨꯔꯕꯅꯤꯅ ꯉꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯑꯩ ꯈꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯁꯨ ꯏꯁꯥꯅ ꯈꯪꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯅꯤꯁꯇꯔꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯋꯥ ꯉꯥꯡꯅꯅꯕ ꯇꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯑꯁꯤꯅ ꯍꯧꯅ ꯍꯧꯅ ꯈꯨꯕꯥꯛ ꯈꯨꯅꯔꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯅꯥ ꯑꯁꯤ ꯎꯕꯗ ꯒꯤꯔꯤꯙꯔ ꯍꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅꯁꯨ ꯄꯦꯟꯕ ꯐꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯙꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯊꯣꯛꯂꯛꯄꯗ ꯒꯣꯇꯝꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯠꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯙꯨ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯅꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯂꯩ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯃꯙꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯥꯏꯔꯤꯕ ꯂꯩ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯃꯁꯛ ꯐꯖꯩ ꯇꯧꯕꯇꯕꯨ ꯊꯤꯔꯕ ꯅꯪꯒꯤ ꯈꯨꯠꯇꯨꯅ ꯄꯥꯏꯕꯗꯗꯤ ꯃꯗꯨ ꯄꯛꯆꯗꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕꯅꯣ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯑꯣꯏꯅꯗꯤ ꯖꯤꯅꯤꯌꯁ ꯑꯃꯅꯤ ꯃꯥꯒꯤ ꯀꯣꯂꯦꯖ ꯄꯦꯄꯔ ꯑꯗꯨ ꯖꯔꯃꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯐꯥꯎꯕ ꯑꯄ꯭ꯔꯨꯞ ꯄꯤꯔꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯀꯣꯛ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯈꯨꯝꯂꯛꯏ ꯕ꯭ꯔꯦꯟ ꯍꯥꯏꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯎꯔꯤꯕꯗꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯅꯤ ꯃꯥꯒꯤ ꯃꯁꯛ ꯑꯁꯤ ꯐꯖꯗꯦ ꯌꯥꯝꯅ ꯊꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯕꯨ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯣꯇꯝ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯃꯗꯨꯅ ꯊꯣꯛꯈꯤꯕꯒ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯒꯤ ꯂꯝꯕꯤ ꯊꯠꯂꯦ ꯑꯗꯨꯒ ꯃꯥꯕꯨ ꯀꯥꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯦ ꯀꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯒꯤꯔꯤꯙꯔ ꯍꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅꯤ ꯑꯩꯅ ꯅꯪꯒꯤ ꯃꯊꯛꯇ ꯋꯥ ꯈꯔ ꯉꯥꯡꯂꯨꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯀꯤꯍꯟꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯄꯟꯊꯗꯅ ꯒꯤꯔꯤꯙꯔꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯒꯤꯔꯤꯙꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯄꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯏ ꯑꯩꯉꯣꯟꯗ ꯄꯩꯁꯥꯕꯨꯗꯤ ꯌꯥꯝꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯇꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯆꯨ ꯊꯣꯛꯅ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯙꯨ ꯑꯁꯤ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯙꯨꯒꯤ ꯌꯨꯝꯗꯅꯤ ꯃꯥꯒꯤ ꯃꯄꯥꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯒꯤꯔꯤꯙꯔ ꯍꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯂꯥꯛꯂꯦ
ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯔꯦ ꯑꯍꯥꯟꯕꯗꯗꯤ ꯃꯗꯨꯒꯤ ꯃꯄꯥꯅ ꯈꯜꯂꯤꯕꯅ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯗ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯂꯥꯛꯂꯤꯕ ꯅꯤꯡꯂꯨꯔꯦ ꯑꯗꯨꯒꯗꯤ ꯆꯥ ꯄꯨꯊꯣꯔꯛꯂꯤꯕ ꯃꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯆꯥꯅꯨꯄꯥꯒꯤ ꯅꯠꯇꯦ ꯃꯍꯥꯛ ꯃꯁꯥꯃꯛꯀ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯄꯥ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯥꯀꯜ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯤ ꯅꯪꯕꯨ ꯉꯥꯎꯔꯕꯔꯣ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤ ꯅꯪ ꯎꯔꯦꯗꯅ ꯃꯁꯤꯗꯤ ꯑꯩꯒꯤ ꯆꯍꯤ ꯂꯣꯡꯒꯥꯗꯨꯝ ꯑꯣꯏꯒꯅꯤ ꯇꯧꯕꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯅꯪꯉꯣꯟꯗꯒꯤ ꯆꯍꯤ 5 ꯑꯗꯨꯝ ꯃꯥꯅ ꯍꯜꯂꯤ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗꯒꯤ ꯁꯔꯨꯛ 500 ꯍꯦꯟꯅ ꯃꯥꯅ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯍꯦꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯃꯥꯏ ꯄꯥꯛꯄ ꯗꯔꯀꯥꯔ ꯂꯩ ꯇꯧꯕꯗꯕꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯗꯤ ꯁꯨꯞꯅꯒꯤ ꯅꯤꯡꯊꯧꯗꯨ ꯈꯛꯇꯪ ꯃꯥꯏ ꯄꯥꯛꯄ ꯗꯔꯀꯥꯔ ꯂꯩ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯄꯥꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯒꯤꯔꯤꯙꯔꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯕ ꯂꯥꯛꯂꯤꯕꯁꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯤꯕ ꯃꯙꯨꯅꯁꯨ ꯌꯥꯅꯤꯡꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯤꯔꯤꯙꯔꯅ ꯃꯙꯨꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯍꯥꯟꯃꯈꯩꯗꯤ ꯃꯁꯤ ꯅꯤꯡꯊꯧꯒꯤ ꯌꯨꯝ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯃꯍꯥꯔꯥꯅꯤ ꯅꯪꯒꯤ ꯌꯨꯝ ꯑꯣꯏꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯙꯨꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯒꯤꯔꯤꯙꯔꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯃꯙꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯁꯛꯁꯨ ꯐꯖꯔꯤꯕ ꯑꯁꯦ ꯁꯣꯏꯗꯅ ꯃꯌꯦꯡ ꯇꯥꯔꯛꯀꯅꯤ ꯃꯁꯤꯗ ꯒꯤꯔꯤꯙꯔꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯐꯝꯁꯤꯗ ꯄꯨꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯙꯨ ꯑꯁꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯦ ꯃꯥꯅ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯍꯣꯡꯕ ꯊꯦꯡꯅꯔꯦ ꯃꯥꯒꯤ ꯍꯥꯟꯅ ꯐꯖꯔꯝꯕ ꯁꯛꯇꯝ ꯑꯗꯨ ꯀꯥꯏꯔꯦ ꯃꯤꯠꯈꯥꯗꯁꯨ ꯃꯨꯁꯨꯛ ꯃꯨꯅ ꯎꯟꯁꯥꯁꯤꯡꯁꯤꯅ ꯈꯨꯏꯖꯤꯜꯂꯒ ꯂꯩꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯃꯍꯥꯛꯇꯤ ꯄꯥꯈꯠꯄ ꯑꯃꯗꯤ ꯉꯛꯄꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯗꯥꯛꯇꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥ ꯇꯥꯅꯔꯤ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯋꯥꯔꯅꯔ ꯀꯧꯕ ꯂꯩꯅꯥ ꯑꯃ ꯅꯪꯉꯣꯟꯗ ꯅꯥꯔꯦ ꯂꯩꯅꯥꯁꯤꯅꯕꯨ ꯅꯥꯔꯕꯗꯤ ꯔꯦꯄꯤꯗ ꯑꯦꯖꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯑꯗꯨꯝ ꯊꯦꯡꯅꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯀꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯪ ꯑꯁꯤ ꯆꯍꯤ 60ꯒꯤ ꯂꯣꯡꯒꯥ ꯑꯣꯏꯕꯤ ꯃꯤꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯒꯅꯤ ꯃꯁꯤꯗ ꯃꯗꯨꯅ ꯍꯪꯂꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯗꯥꯛꯇꯔꯅ ꯈꯨꯝꯃꯤ ꯅꯪꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯣꯔꯃꯣꯟꯗ ꯑꯍꯣꯡꯕ ꯂꯥꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥꯁꯤ ꯑꯣꯏꯔꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯄꯥꯝꯕꯩ ꯀꯔꯤꯅꯣ ꯄꯩꯁꯥꯒꯤꯗꯃꯛꯇ ꯋꯥꯕꯤꯒꯅꯨ ꯍꯦꯛ ꯆꯪꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯨꯊꯣꯛꯆꯒꯦ ꯃꯁꯤꯗ ꯗꯥꯛꯇꯔ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯐꯥꯎꯕꯗ ꯁꯪꯁꯥꯔꯁꯤꯗ ꯃꯁꯤꯒꯤ ꯂꯩꯅꯥꯁꯤ ꯂꯥꯌꯦꯡꯅꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯁꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯦꯟꯕ ꯍꯧꯔꯛꯂꯦ ꯑꯃꯗꯤ ꯃꯥꯒꯤ ꯎꯟꯁꯥꯁꯤꯁꯨ ꯂꯣꯏꯅ ꯈꯨꯏꯕ ꯍꯦꯟꯖꯤꯜꯂꯛꯂꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯅꯨꯕꯤ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯊꯤꯖꯤꯜꯂꯛꯂꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯀꯞꯂꯤ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯗꯒꯤ ꯂꯤꯛꯂꯤ ꯃꯆꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯁꯤꯗ ꯂꯣꯏꯅ ꯂꯦꯟꯊꯠꯆꯔꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯏ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯦ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯒꯤꯔꯤꯙꯔꯁꯨ ꯂꯥꯛꯂꯦ ꯃꯥꯅ ꯗꯥꯛꯇꯔ ꯑꯁꯤꯗ ꯍꯪꯂꯤ ꯃꯗꯨꯒꯤ ꯍꯥꯟꯅ ꯐꯖꯔꯝꯕ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯗꯥꯛꯇꯔ ꯑꯁꯤꯅ ꯈꯨꯝꯃꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯐꯖꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯔꯣꯏ ꯃꯗꯨꯒꯤꯗꯃꯛꯇ ꯄꯥꯝꯕꯩ ꯂꯩꯇꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯤꯔꯤꯙꯔꯅ ꯃꯥꯒꯤ ꯃꯤꯁꯤꯡꯁꯤꯗ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯨꯔꯣ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯒ ꯎꯅꯅꯕ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯒ ꯎꯅꯍꯟꯒꯅꯨ ꯑꯩꯒꯤ ꯃꯥꯡꯗ ꯐꯥꯎꯕ ꯃꯥꯕꯨ ꯄꯨꯔꯛꯀꯅꯨ ꯅꯈꯣꯏ ꯊꯣꯛꯄ ꯁꯤꯜ ꯂꯥꯡꯂꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯙꯨꯅꯁꯨ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯇꯨꯅ ꯂꯩꯍꯧꯔꯦ ꯅꯣꯡꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇ ꯃꯥꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯃꯤꯜ ꯑꯁꯤ ꯐꯪꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯦ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯒꯣꯇꯝ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯃꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯊꯤꯔꯤꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯅꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯔꯥ ꯃꯁꯤꯗ ꯒꯣꯇꯝꯅ ꯅꯠꯇꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯍꯥꯟꯅ ꯐꯖꯔꯝꯕ ꯁꯛꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯃꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯗꯥꯛꯇꯔꯅ ꯐꯥꯎꯕ ꯃꯁꯤ ꯀꯣꯛꯍꯟꯅꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯕꯁꯤꯗ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯕꯨ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯅꯣ ꯒꯣꯇꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯕꯨ ꯐꯖꯍꯟꯒꯅꯤ ꯖꯔꯃꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯅ ꯄꯤꯁꯤꯟꯈꯤꯕ ꯔꯤꯁꯔꯆ ꯄꯦꯄꯔ ꯑꯗꯨ ꯃꯁꯤꯒꯤ ꯁ꯭ꯀꯤꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯃꯔꯝ ꯑꯁꯤꯅ ꯊꯕꯛ ꯑꯁꯤꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯇꯧꯕ ꯉꯝꯒꯅꯤ ꯈꯪꯕꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯊꯕꯛ ꯑꯁꯤ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯅꯕ ꯑꯃꯗꯤ ꯄꯨꯔꯛꯄ ꯇꯥꯏ ꯃꯗꯨꯗꯤ ꯍꯌꯦꯡ ꯅꯪꯅ ꯁꯛ ꯐꯖꯔꯛꯂꯕ ꯃꯇꯝꯗ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯋꯥꯁꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯇꯤꯡꯊꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯗꯨꯅꯁꯨ ꯃꯥꯒꯤ ꯁꯛ ꯑꯁꯤ ꯐꯖꯕ ꯄꯥꯝꯕꯅꯤꯅ ꯒꯣꯇꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯨꯠꯇ ꯄꯥꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯣꯇꯝꯅ ꯃꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯒꯣꯇꯝꯒꯤ ꯂꯦꯞꯇꯅꯤ ꯃꯥꯅ ꯇꯦꯁ ꯇꯧꯗꯨꯅ ꯔꯤꯁꯔꯆ ꯇꯧꯈꯤꯕꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤꯁꯨ ꯎꯕ ꯐꯪꯏ ꯉꯁꯥꯏ ꯃꯃꯥꯡꯗ ꯒꯣꯇꯝꯅ ꯃꯗꯨꯗ ꯄꯤꯈꯤꯕ ꯂꯩ ꯑꯁꯤ ꯄꯨꯊꯣꯔꯛꯂꯦ ꯂꯩ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯄꯨꯡꯈꯨꯏ ꯈꯨꯏꯔꯦ ꯍꯧꯖꯤꯛ ꯒꯣꯇꯝꯅ ꯂꯩ ꯑꯁꯤꯗ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯁꯤꯜꯂꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯍꯦꯛ ꯀꯥꯞꯁꯤꯟꯈꯤꯕꯗꯒꯤ ꯈꯨꯏꯊꯔꯨꯔꯕ ꯂꯩ ꯑꯁꯤ ꯍꯧꯖꯤꯛꯇ ꯁꯥꯠꯄꯗꯧꯅ ꯇꯒꯠ ꯇꯦꯛꯄ ꯑꯣꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯎꯕꯗ ꯃꯗꯨꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯒꯣꯇꯝꯅ ꯍꯥꯏꯔꯤ ꯅꯪꯕꯨꯁꯨ ꯃꯇꯧ ꯑꯁꯨꯝꯅ ꯑꯑꯣꯟꯕ ꯄꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯣꯇꯝꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯆꯥꯡꯌꯦꯡ ꯀꯌꯥ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯤꯕ ꯆꯥꯡꯌꯦꯡꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯐꯦꯜ ꯑꯣꯏꯔꯦ ꯇꯧꯕꯇꯕꯨ ꯒꯣꯇꯝꯅ ꯍꯟꯕ ꯂꯩꯇꯦ ꯇꯤꯟ ꯀꯥꯡ ꯀꯌꯥ ꯄꯥꯟꯕꯤ ꯀꯌꯥꯗꯒꯤ ꯃꯆꯜꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯍꯤꯗꯥꯛ ꯁꯦꯝꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯇꯦꯁ ꯇꯧꯔꯦ ꯍꯤꯗꯥꯛ ꯑꯁꯤ ꯀꯥꯞꯁꯤꯟꯕꯗ ꯃꯗꯨꯒꯤ ꯃꯁꯥꯁꯤꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯆꯠꯊꯔꯛꯂꯤꯕ ꯆꯥꯡꯌꯦꯡꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯄꯥꯛꯂꯦ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯁꯤꯗ ꯒꯣꯇꯝ ꯑꯁꯤꯗ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯥꯏ ꯄꯥꯛꯂꯕ ꯍꯤꯗꯥꯛ ꯑꯁꯤ ꯀꯥꯞꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯃꯗꯨꯕꯨ ꯃꯤꯡꯁꯦꯜꯒꯤ ꯃꯃꯥꯡꯗ ꯄꯨꯔꯛꯇꯨꯅ ꯌꯦꯡꯍꯜꯂꯦ ꯒꯣꯇꯝꯅ ꯍꯥꯏꯔꯤ ꯅꯪ ꯍꯧꯖꯤꯛ ꯍꯥꯟꯅꯗꯒꯤꯁꯨ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯣꯇꯝꯅ ꯃꯗꯨꯗ ꯀꯤꯁ ꯇꯧꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯒꯣꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯨꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯌꯦꯡꯊꯣꯛꯂꯨꯕꯗ ꯒꯤꯔꯤꯙꯔ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯃꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯀꯨꯏꯅ ꯉꯥꯏꯍꯜꯂꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯊꯦꯡꯂꯝꯕ ꯇꯥꯔꯕꯗꯤ ꯃꯁꯤ ꯒꯣꯇꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯁꯣꯏꯗꯅ ꯑꯣꯏꯍꯜꯂꯝꯒꯅꯤ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯃꯗꯨꯅ ꯂꯥꯡ ꯊꯥꯛꯄ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯐꯖꯕ ꯍꯟꯖꯤꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯒꯣꯇꯝꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯝꯂꯦ
मधुना हानदगी हेना फजदुना लेरंबसी उबदा गिरिधर असि ngakpadu loikre hojai गिरिधर na gotambu phuna na bahaikre magi myoising gotambu yam tamthina phuba hokre maduna hairi aigi fajabasidi lanthumna phangjabani tobudabu madugi lanthum madudi nangna piba nate गिरिधर na ingonda pibani hojikti madhu amadi गिरिधर asi yamna harauna punkre adubu gotamna sum myoising asi phuba horale myoising asi mana yam tamthina hat paurale asuma tawsi uda गिरिधर asi pakatpada loikre Gotamna hojik siya de gyan tana phamle adu yamna kana noktuna mana गिरिधर dhairi nangna madhuga punduna nungsiba isai sakera dance tawgera nang hek tawning libu makhai tha taruk phawgi manungda tahuro madugi matungdagi de adum loire khamu maduna pakhatuna hanglai madugi matungdagi kari ore kani gotamna hairi nangi phajari basak adu tha taruk ki matungdagi di mangkhragani aina nangonda kapli hidak si tha taruk chakkedabani karigumba madugi matungde hidak amu kapta batarabadi nang hanagi thira basakta maduda amu hanjingani asumna harpada madu stingak puduloikre Gotamna harai aina nangbu nungsibagi temakta nangbu phajana bo hona kibani adubu tha taruk kanaraga booster dose amam kapta batarabadi nangi hanagi athiba saktam damu hajinjani hujikti madhuna gotam gi manakta changsilaktuna amuka sunungsi wahi wata sin aduna mabu themba hokre adubu hujikti gotamna su yadre mana hairi karigumba aigi formula si sin aduna beauty cream amu putholam batarabadi prithvi da leribu nupi me amasna cream adubu munaramgani adorabadi paisa me ama ina tan bangamgani lupa million kyagi mapu ai shoidana oiramgani adubu nangi demakta khanduna ina hona kibani asuna harapata गिरिधर की मकोकता idea ama lakre masdi mana sangsin duna hairi hojikti aikoi masel kana dabada khana duna leibasi tolasi nangna wana hona jaduna puthora kripo pasakasi bo lemna mangaloisi madhuna pamli basi nangi treatment ni aduga nangna pamli basi na madhuni nangi talent sibu sangsana khangna bagi damakta puthokpagi thabak isna aina tawrage haibagi arthadi aikoi ohum punchilaga business ama tawrisi formula na nangi ni investment na aigi ni haibagi arthadi karbar sita paisa mana thadage haibani aduga marketing tawgadawribana madhuna ni adorabadi shanjam ama tan bangamlagani hari wafam is the yanar si harale masdigi madu sumagi khut is the baire mato sumna makhoi humna karwar si punduna tawgi wafam is the yasina khre masi matung the present time the mulale mato sumna maduna hokra wari sing si liduna khangali bani maduna hari ekhoina zik tawriba business ki thawong asi gi maming asi embryo vitrification artistry kawi tawriba puna asi gotamna wakhal puthok ngaktani hana MLA oiramba गिरिधर su central minister oikre aduna aikhoigi business asi bu thingbina bakana su leiroi aikhoigi business asna prithvi gi mafam kya sin thung yaukhrabono haibadu aina hujik mayam da presentation ama pige doriba sidagi nangna su khanglani mase haram daga maduna magi presentation unna bagi damakta matam thengkhre Yasoda bu kupna senau haram daga mahak thokre hujik Yasoda asi siar pundunu leiribani Yasoda bu pundunu thamliba kaas ta therpa camera gi matengna gotam na pariba tape asda mabu live oina uduna leiribani asuma tawraga gotam su kaas dagi thokre aduga nakalama dana hujik maduna magi partner oriba singi mamang da presentation piri tawriba sing si Yasoda na su magi mamang da theliba TV screen de loina uba phanglibani hojik maduna video conference ki khudang da magi partner sing si wari saribani mana hairi nupi sing haibisidi phajaba loina pami maramasna magi yumda makeup ki oiba pachai kyama leiduna thamnaribani phajaba haibisi oiba phangnabagi damakta leijariba paisa khudimak loina cross tawnanabagi damakta nupi sing sem saduna lei aduna bu nupi sing asna phajana ba pochai leibada halengba leitribani matang sta ina haijaning bu wafam de nupi sing na ake potsi naribagi maru oiba maram ani lei amana sakkusu thokna phajana uhannabagi damaktani aduga amana magi sahi matang adu bu losinabagi damaktani maram sing si yenglaga aikoi company ni yamna tanglaba posak ma puthok chaba ngamjare madudi aikoi gi product si naba matamda unsa sing khuyendana thambasu ngamgadoribani aduga matam chupagi oina phajan ge harabasu tha taruk kanaraga booster dose amam kapi ba matamda punsi chupagi oina phajadana adum leigadoribani hojing nupi man hanglai nangi client sing atugi maming khangjaba yagadra adubu maduna masidi aron bani haidopu yade haina khumi तबुद बो अखोई की क्लाइंट ओरिबो नुपी सिंग अदुदी पृथ्वी द मयामना सखंगनरबा सेलिब्रिटी ओइबा मिसक आक्तनी मखोई सिंग अदु मसक फजबदगी मयामना खंगनबदा नतना मखोइना ओइफम थोप सही की सांगदगी सु हंथना उबदा ममिंग चलिबा आक्तनी होजे अतोप पार्टनर अमनमु हंगलाई हॉलीवुड एक्ट्रेस ओइबी ओलिविया न सिखरिबदुगी मरम दु करिगिनो masda maduna khumi akhoi hidak sigi booster dose kap khram matungda pung ni phuni pan ni manungda atop drug amamu kapsin be yade aduna olivia hari binupi si case te yenglagadi kanagum kharana magi thakadari wahai mahi duda atop drug yansin biram badagi magi masada hana dagi yaudun leiriba khoi gi drug adugo punsin na ba yada badagi reaction thoktuna mahak si khibani matang sta film yengliba khoina khangba malere mangda olivia ko binupi ma si khiba duda magi hakchang da hana dagi sakhang da drug ama yawi haina phongdo khiba du makhoi gi drug si oire habsi hojikte khoina subhap tare hojai partner amana mu hanglai nakoina sizinariba product asigi main ingredient karino haibadi masal karino hain hangakpani hojikti madhuna suloina haidole akhoi gi product asigi maru oiba masal di human fetus asini haibadi mama puknung dileriba angang masa adubuni asumna harapada Yasoda asni ngakpud loikre masdagi mamitagi mapi taduna mahakana kana kapkre madhuna hairi mama puknung dileriba angang dadi numit ki mangan yeide maramasna makhoi di yauriba plasma asti pure oi madugi plasma adu buloktholaga akhanaba thawong ama satharaba batungda masigi serum asi semani hojai partner amana mu hanglai matau garamna human fetus sing sina khoina phangba ngambano maduna khumi human fetus farming torga phangmani
हाइबगे अर्थदि ngasai अखोइना फिल्म सि येंगबा मतमदा नुपी क्यामा सरोगेट मादर ओहेनबगी मिंगदा मिरोल हलगा मखोइगी फैसिलिटी इसिदा थमलमलिबसि ममा पुंगदु यावरिबा आंगांसिंग अदु लखथोकनबगी दमक्तो ओइरमले हाइबसे अखोइना सुभाब तारे मधुना मखा ताराई पैसा पाइजद्रबी लाइरबी नुपी सिंगबु यामलबा सेनफम फंगनबगी दमक्ता मिहो हलगा सरोगेट मादर ओहेनबा थेमबनी असुम तौरगा नुपी सिंग सिउ मफमसिदा पुरकलगा था सुजिललबा मतमदा मखोइदा पुकना हन्नबगी दमक्ता हिदा कापसिले असुमना पुकना रे हाइदुना पुसिलखिबा नुपी सिंग सिबु ऑपरेशन तौदुना मखोइदगी आंगांसिंग सि लखथोकबनी असुम लखथोकलबा फिटर सिंग सिबु एसेट रूम दम थमजिनबनी सेरम सेमनबगी दमक्ता दरकार लेरकु मतमदा मखोइबु मो अखोइना सिजिनबनी असुमना हारि वाफम सिंग सि ताबदा यशोदानी ममितगी मपिता आतुना यामना कन कन कपगा लोइना सीआरएसदगी नानथोकनबगी दमक्ता याम कन होनरी हौजेक पार्टनर अमन मु हंगलई सथरिबा बिजनेस असिगी पाउसिंग अतोप मियोइसिंग खंखिबा तारबदी कमदोबा मधुना खुमी मधुगी दमक्ता ओइथोकनिंगाइ लेते मफमसदा लाक्लिबा नुपीसिंग सि पैसा फंगनबगी दमक्ता लाकमनी अखोइना तौरिबा थबक सिबु मखोइना खंखरे हाइबगी सिंगनबा लेरबदी मिसक अदुबा अखोइना हातोकनी हाइबदी ngasai mamangda नुपी क्यामा सिख्रिबा अदुबुनी नाकलमदा फादन थमलिबा जसोदागी थमोइसति पुबु थांगमद्रे हौजेक पार्टनर अमन मु हंगलई तौरिबा थवंगसिंग सि नंगना लोइना अखोइदा हाइदोले नखोइगी थवंगसिंग सिबु अतोप कंपनी मनु कॉपी तौखरबदी कमदोबा मसदा मधुना खुमी हारिबा थवंग अदुदी कानाना सु कॉपी तौबु ngamloi मसिगी थवंग सिबु पांगथोलिबा लाइपोक ओइरबा नुपा अदु मयाम मांगदो उच्चरके हाइदुना डॉक्टर गौतम बु माना कमथोखरे मफमसिदा मासु संखिलक्तन वांगांगलरे माना हाइरि अदोमना खंगिंगबसिंग लेबदा इंगोन हंगबियु हौजिक पार्टनर अमन हंगी नखोइगी सिरमसे अदुकी मतिक फई हाइबा प्रमाण खंगनबगी दमक्ता अतो अतोप प्रोडक्ट सिंग सेमबा यावखरबरा मदुगी ममिंग हाइयु हाइरले मसिदा गौतमना क्राप हाइना खंगनबा क्रीम ममिंगी ममिंग पलले हारि वाफम सि फिल्म सिगी अहुब सरुक्तसु यावखरबा क्रीम मदुगी ममिंगनी गौतमना हाइरि संसार सिदा अतोप ममिंग चलबा क्रीम कयामसु लेरिबनी मखोइसिंग अदुगी मरक्तगी ख्वाइदगी हेना ममिंग चलिबसि अखोइगी क्राप हाइबा क्रीम असिनी मसिगी मरमदी अखोइगी सिरम असिगी यामना हंथबा खजिका कोइबा चांग खरा हापगिनी मतौ सुमना चांग खजी खतंग हाप फावबदा अतोप प्रोडक्ट सिंगदगी हेना ममिंग चलिबनी मयामना पामनबा हाइबदुसु ओइरिबनी अदोरबदी मयामना खंगबिरो अखोइगी सिरम असि क्याम फरमगदबनो हाइबदु गौतमना मखा तारई अखोइना तौरिबा बिजनेस असि मरमदा लीक ओइबि याबो वाफम अमतंग लाकपदा मदुगी मिसक अदुबा अखोइना लोइसिनबा गाक्तनी मसि हारदुना ममांगना थोखिबा थौदो अमा उलले मॉडल ओइबि आरुसी कौबि अमगा मागी नुसिनबा शिवारेदी कौबु नुपा अमगा एक्सीडेंट थोक्तुना सिखिबगी मतंग अदुनी आरुसी हारिबि नुपीसना मखोइगी प्रोडक्ट असि मरमदा थिगतुना मयामदा खंगनबा होनरखिबनी मसदगी मखोइबु कार एक्सीडेंट थोक्तुना सिबगी मिंगदा हातोखिबनी अदुना थबक खुदिमक थेंगननबगीदमक्ता अखोइदा मांगजौना हानदगी प्लान यातुना लई हौजिक मधुना हाइरि अखोइगी असिगुमबा सेंदोंग यामना तानबि यारिबा कारबार असिदा अखोइ मयाम अमतोइना चंगसिनमिनदुना हेन्ना पाकथोक चावथोकनबा होनमिनसि हारि वाफमसिदा मयाम असिनसु पुन्ना यारे अदु असुम लेरिंगी तंजासिदा जसोदा असि मागी पुल्लमलिबा सियारसिदगी नानथोखरे हाइबसि गौतमना पाइबा टेपसिदगी उबा फंगले मसिदगी यशोदा बु थिरुनबगीदमक्ता गौतम असि मफमसिदगी थोखरे अदुगा नाकलमदने यशोदा असि नानथोकतुनि चेलले माना सुम चेलकपदा लंबी सि यामन खिबदगी कदोमदा चक्कदबनो हाइबसि खंगदुना लेरे असुम लेरिंगी मफमसिदा सिक्युरिटी गार्ड सिंगसु लाले मसिदगी नानथोकनबगीदमक्ता माक लुमदुना लेरी इमरजेंसी एग्जिट ओरिबा थोंगसि थेंगरुरे मसिदगी थोंगसि हांगदोक्तुना कामनुंगदा चंगसिनख्रे माना हुजिक चंगलिबा लंबी सिदि अरोनबा लंबी ओना फावदोखिबा याबा सुरुंगी लंबी अमदनी नाकलमदना बासुदेवगी पुलिस टीम असी उलले माना हाइरि आई हुजिकता भाब तारे अखोइबु मफमसिदा फाजिनबा यानबगीदमक्ता लांग थाकपनी अखोइना खल्लुरिबना एलिनाबु फाननबगीदमक्ता खोंगुल लिरिबनी हाइना खल्ली तबुदबु मदु नत्ते अखोइबु फाननबगीदमक्ता माहाकपु सिरिनदुना लांगदु थोहनबनी असुम हारिपसिदा मखोइगी टीम असी जुंगकपुदा लोइख्रे मखोइना हंगली अखोइबु फाननबु होनरिबा मिसक असी काना ओइरंगनी मसिदा वासुदेवना खुमलाई अतै कनासु नत्ते पुलिस कमिश्नर बालारामनी हारि वफमसिदा ताबदा मखोइदि हेन हेन ngak पाइबदु ओइरे हौजेक बालाराम हारिबु नुपासि उलै तौरमनिबा थबक इस्दा भागसु विलेन अमा ओइदुन लेरमले वासुदेवगी टीम असी फाजिनदुना थमलमिबसि मागी प्लान ngakto ओइरमले असुमना हाइबगा मासु मखोइबु फाजिनदुना लेरिबु मफमसिदा लागली वासुदेवना हारि वफमसिदा रिसीदी हुजिकसु थाजद्री माना हाइरि अखोइना ngasi संचिलिबा केस असिदा माना अयाबा पीरिबनी थबक असिदा संचिनबगीदमक्ता माना अखोइबु लमजिंग लमताक पीरिबनी अदुगा मतौ करमना माना फत्तबा मी ओइगदौरिबनी वासुदेवना हाइरि केस असिगा मरि लेनबा मियोइसिंग लोइना सिरमलिबा अदुनी हारिबा मिसकसिंग अदुगी मरमदा कानानासु खंगबा नते सुकनगी अखोइना पाउ पीरिबसि अखोइगी सारनी हाइदुना पुलिस कमिश्नर बालारामदा खक्ता पीबनी अदुगा हारिबा मियोइसिंग अदु लोइना सिदुना लेरमबा गाक्तनी मसदगी अइना मुन्ना खलबा मतुंगदा थबक इस्दा मासे नरमगनी हाइबसि खंगलपनी अदुगा हुजिक उललिबसि ममांगदा पुलिस कमिश्नर बालारामना एक्सीडेंट थोक्तुना शोक्तुना लेबगी सक्तम असिदा लेरमबदगी मागी असोकपसिंग सिदि तौसिनबा गाक्तो ओइरमले हाइबदु फिल्म सिबु येंगलिबा अखोइदसु उथोकले असुमना हाइनरिंगै बालाराम असि मखोइगी ममांगमंगतदा चंगसिलकले ऋषिनदी सौनिंगबदगी मांगोंदा खुद थागे तौय अदु मांगोन नोंगै नमख्रे अदुगा माना वासुदेवदा वनसिनदुना हाइरै नंगसे यामना सिंगबा मिसकमनी केस असिदि सेनबा मियोइसिंबु हाननबगीदमक्ता नंगी लौसिंगदो अइना सिजिनखिबनी तौबुदबु ममै थंगदा नंगना अइबुसु मसक खंगलकनी हाइबसे अइना खंगी मरमदुना ngasidi नखोइबु लोसिनबगीदमक्ता अइ इसा मफमसिदा लाखलिबनी मसी हारदुना मखोइबु नोंगैना कापतुना हाननबा सेम साखरे अदुगा महंगना गिरिधर द कॉल तौसिनदुना हाइरि अखोइगी थबकसिंग असि लोसिनगदबा समना अमता गाइरे हाइदुना गिरिधरना सु हाइरि मखोइ सिंग अदुबु लोइना हातोकलबा मतुंगदा नखोइ नखोइगी प्रमोशन सिंग अदु लौरो मसी हारदुना फोन थमख्रे
असुन वारी सानबगी खोंजेल सि ताबदा वासुदेवना नोक्तुना हाइरे तौरिबा थबकसिंग सिगी लीडर सि कनानो हाइबसि हानादि खंगदुना लेरमनि अदुबा हौजिक नंगना वारी सानबदुदा इना खंगले मदु अतै कनासु नते सेंट्रल मिनिस्टर गिरिधरनि मसी खंगनबगी दमक्ता नंगबु हाइने हालितना थागचरी बलरामना हाइरे नंग से अदुकी पतिक सिंगी तबुदबु मदुगी कानाबा करिसु लेरोय नंग हौजिक सिरगदबनि नाकलमदना यशोदाना अरोन बलंबीसदा दुम लाकपना कैराक अमदा काखलक मखुम अमा हांगदोकलुबु मतमददी माना फाउदोकलुरिबा मफमसिदी मी तादबा जंगल अमदनी हाइबदी मखोयगी फैसिलिटी न लैरिबसी जंगल सिगी लैनुंगदो हुटलगा साबो ओरमले हौजिक महंग मपानदा थोरले मफमसिदी युम हननबगी दमक्ता कदोमदा सटकदबनो हाइबसी माना खंगदे मसदगी कंगाउनदुना लैरिङै मनिंगलोमती हुई मना माबु तानरले हुईसना माबु लाक्याने सेंसेलकपा मतमदा माबु पुंदुना थौरी मसु यावरमले मसिदा पनबदगी मांगोंदा लाकपा ngamdre मसी खुदोंचाबा फंगलिङै मफमसिदी यामना कन सेलहौरे अदुबु हुईसिसु माबु पुलिबा वेलस्तिगी नानथोक्तुना सेंथोरले माना सुम यामना कन सेलकपना ngamlaba lok mapal amada leplure masidigi lambi su laitre hujikti hui sik mak mayokna duna leire adugadi nakaldigi hui khongbagi makhol tarai mafamsta leram libsi doctor Gautam si oramle Yasoda bu sikna nabagi demakta tanarli bu hui si magi oramle Gautam na hari aigi ingir matang phangmada aigi hui sina nangbu haidun hat ka doribani natragana wanglaba lok tu dagi chongtharagana sana sijagi hero su yai madu pamdragana aina wafam ma haige nangi nabukta yauri ba ngang adu yamna ina khunba Brazil masa amada pina nabagi demakta मदुदगी अखोइसु पैसा यामना फंगदोरिबनी अदुना आंगांग अदु लथोकपोइना ऑपरेशन तौरगा सुवा वहंदब मोंगदा नंगबु हातोपिगे असुना हाइरले मतौसुना यशोदा से फाखरे मसिगी मतुंगदा फैसिलिटी सिगी मनुंगदा मुक सिंगदुनु पुसिलगले मदुना हाइरई अखोइगी तांगलबा लन्नमा नंगना पुदुना चेनखिबदुदा आइदि मथा सारुरबनी मदु नंगना कैदुंगदा पुबु यारोय हौजिक गौतमना हाइरई अहान बोइना नंगना जोन टूदा चंगलम नुमित अदुदगी आइदि नंगोंदा चिंगनबा हौखरबनी मदुगी वाफम अदुबु खंगदोकनबगी दमक्ता आइना नंगोंदा नुंगसिबा सासिनाखिबनी नोंगमुसु नंगना वानथबा सासिनादुना आइगोंदा तुरखिबनी अदुमा तौसिनरगा आइगी एक्सेस कार्ड नंगना हुरानखिबदुसु आइना खांगी नंगना तौरिबा खुदिमा अदु तौसिनबनी हाइबसु आइना हानादगी खंगदुना लई आइना नंगी कादा संचिनदुना चेक तौरु मतमदसु कामनुंगदा नंग लैरमद्रे मिंगसेलदसु बिंदिया मनपसिनबो उइ अदुगा थोंगनाउगी मिंगसेलसु लोइना थुगाइरमले खुदांगदा हाबलिबा बेंदुसु नंगा लथोकलमले मदुगी मतुंगदा आइना संचिलकपदा मदुगी ngaksamda नंगा थांग थमदुना लैरमबनी माना मखा ताराई नंगबु कनानो नंगना खंगबा पामलिबसिबु करिनो मसिदा यशोदाना खुमी आइना लीलाबु थीननबगी दमक्ति चंगबनी मसिदा मदुना हाइरई नत्ते नंग हाइरिबदु लाली लीला अमदी काजलगी असीबा हक्चांग उरबा मतुंगदसु नंगना अतोपा हक्चांग अमा थीबगी सक्तमदो आइना उखी मफम अदुदा नंगना थीरिबा अतोपा हक्चांग अदु कनागिनो अदुबु यशोदाना वा मसिद अमता खुमदना लैरे गौतमना हाइरी अखोइगी बिजनेस असता करिगुंबा लीक ओइबा याबा वाफम अमता थमदे मदुगी ओइबा खुदम अमा नंगोंदा उटके येंगु हाइदुना मफम असता प्रोजेक्टर कापथोक्तुना वासुदेवगी पुलिस कांगबु सिबु फाजिनदुना थमलिबा सिबु लगले गौतमना मखा ताराई अखोइना लेरिबा मफम सि जंगलना क्वेश्चन बनी अखोइबु फाननबगी दमक्ता लाक्लिबा पुलिस कांगबु सिंग सि मतौ करम दंदी पीबनो हाइबदु नंगना हौजि उरगनी हौजेक गौतमगा बलरामगा सि थोक्लिबा स्क्रीन सिंग सि खुथांगदा लाइव ओइना वारी सानाखरे अदुगा बलरामना वासुदेवगी कोक्ता नोंमै नमदुना लैखरे गौतमना हाइरी पंथबा दौदना माबु हातोलो मतौसुना वासुदेवो हातके हाइदुना हेक तौरिंगी तंजासिदा गौतमना लेरिबा कासोमना नोंमै मकावखरे हौजेक खंगौदना मांगोना नोंमै नमखरे मदुना हाइरी माबुदि हातपिगनु अखोइगी बिजनेस असिगी मरुओइबा मिसकम ओइदुना वाखल लौसिंग पुथोलिबसि महांगनानि माददि हातपिगनु हाइजरी अदुगा बलरामनसु लाउदुना हाइरी नोंमै पारिबना हक्कानानो नंगी सकदु उलौ हाइदुना गौतमना हाइरपगी मतुंगिना बलरामनसु नोंमैसि थमले मफमसता नोंमै पाइदुना लेरिबा मिसक असि काना ओइरमगदगे हाइदुना फिल्म असिबु येंलिबा खोइदा लांगटंगनबु फावली अदुगदि मसक उलकपा मतमदा यशोदा ओइरमले यशोदाना हाइरई पांगल थौना हाइबसि नुपा हक्तदा लैगदबा नाते नुपि अखोइदसु लैरिबनी आइगी खुत्ता नोंमै उबुसिदा नंग पाखटपा मदि कीबा फावरंगनी मदुना हंगी नोंमैसि नंगना कदाइदगी फंगनो यशोदाना खुमी नखोइगी सेक्युरिटी नागु हाइबु नुपा अदु बइन हातोलबा मतुंगदा मागी नोंमैसि आइनु पुदुना लाखिबनी गौतमना हाइरई नोंमै पाइबदुदि अराइबनी तबुदु मदु कापा हाइबसि अरुबु थबक अमनी अदु मतंगसिदा यशोदाना माना पाइरिबा नोंमैसिगी मरमदा सिटनाना हाइरले असुमना नोंमैगी मरमदा सिटनाना खंगनबसिदा गौतमसि सुंगकपुदा लोइखरे मतंगसिदा यशोदा असि कानानो हाइबदु फिल्म येंलिबा अखोइदा उथोरले महाकसि पुलिस एकाडेमी अमदा ट्रेनिंग तौदुन लेरिबि नुपि म ओइरमले वासुदेवना हाइरई महाकसि आइगी ओइनदि ख्वाइदगी हाइथोइ सिंथोइबि साथ्रिनी असुमना हाइबगा लोइनना यशोदाना ट्रेनिंग तौखिबगी सक्तम सिंगसे अखोइदा उहलगले महाकसि पुलिस एकाडेमी सिगी ओइना ख्वाइदगी हाइथोइ सिंथोइबि स्टूडेंट अमा ओइरमले अदुननि फाइटिंग स्किल द माना मियोइ के आमा माइथिबा पिबा ngamlamlibasi यशोदाना ख्वाइदगी नुसिजबसि मागी मनाउ नुपि बिरिंदानी अदुगा माना पामजबा सिनफमना पुलिस ओइबा हाइबसिनी मतौसुमना मा ट्रेनिंग की थबक्ति लोइना लोइसिले तबुदबु पुलिस ता मागी पोस्ट मा फंगजनबगी तांजासि योरकु मतमददी फत्रब पुलिस ऑफिसर मना मागी थबकिस्ता येतपा पिररे मस्तिगी वाखल नुवाइतना माहक युमदा हलगले मनाउ नुपि बिरिंदाना करी तौरबनो हाइन हंगी अदु मनाउ नुपिना हंगलिबो वाहंगी पाउखुम यशोदाना पिद्रे मसिगी मतुंगदा वासुदेव सारसि उलाई वासुदेव हारिबु नुपासि ममांगदा आईपीएस ऑफिसर ओइरमलिबनी अदुबु येकनबगे थेंगाइनबदा मागी खोंगना मसि नोंमैना पानखिबदगी सोइनाइबा मिसक मोइना लैखिबनी माना हुजिक यशोदागी युमदोइना लागले अदुगा करी थोकदोक थोखिबनो हाइदुना तोइना हंगले अहानबददी यशोदाना थोखलिबा थोकदोकसिंग सिगी मरमदा अमता हाइदोकते अदुबु कोना थंगददी हाइदोरकले ममांगदा फत्रब ऑफिसर अदुना मंगोंदा हाइरखिबदु तमले ऑफिसर असना हाइरई मसिगी पोस्ट असिगिदमक्ता लुपा लाख 10 लौनबनी अदुबु नंगोंददी आई पैसा अमता लौररोय तबुदबु आइना हाइबो वाफमसिंगदि नंग इनगदबनी आइना हेक कौरकपदा नंग आइगी नाकता लाकदबनी
हाइबदि पुलिस ऑफिसर असना यशोदा की मफमदा फत्तबली चटना होनरपनी असुमना वारी से तमदा वासुदेव से शावद लोइख्रे यशोदा मखा तारई आई दोनो पुलिस ओइजगे हैन खंजबी लाइरबी नुपी क्यामदी मसिगी पाव सि ताखिब तारबदी मखोइगी आशा खुदिम काइख्रगनी मदु खनबदगी आइना वाफम सि कनामता हाइदोक्तबनी अदुगा सारनसु मसिगी मतंगदा करिगुम एक्शन अमता लखुटबिगनु नत्रबदी मियोय क्यामगी आशा काइरगनी असुन हारपदगी वासुदेवसु उपाय लेतदुनु युमसदगी चखरे मतौसुन हाइनरिबो वाफम सिबु मनाउ नुपी बृंदाना लोइना ताहौरे मसिएना निंगबा काइरिबसि पैसा लेतबदगी नि खलुबदा मासु याम नुंगाइतबो फावरे अदुगा मथंगी अयुक तुंबा होगलकपा मतमददी बृंदा सि लैरमद्रे चाउरबा बेग अमगा अदुगा मसिगी मथक्ता सिथी अमगा थममले सिथी असिबु यशोदाना पादुनि येंगली सिथी इस्तमहान हाइरी नंगोंदा पैसा हारलिबो पुलिस ऑफिसर अदुदा आइना थमललिबो पैसा सिंग असि पियु अदुगा नंग सोइदनमकी पुलिस ऑफिसर ओइगदबनी बेग मनुंग यावरमलिबो यामलबो सेनफम सि उबदा मासुंगकपद लोइख्रे मतुंगदा यशोदाना मागी सार वासुदेवदा वाफम सिंग सि तमदुना मखोय नि संगदुना बृंदागी मरमदा थिगतनबा यामना कन होनरे अदुगदी मखोयना पाव म फंगले मदुदी बृंदासी गवर्नमेंट हॉस्पिटल मदा तोइना तोइना चली हाइबसिनी मसदगी मखोयगी टीमना हॉस्पिटल सिदा कुपने येंसिनबा हौरे लाइरब इमुंगी लेसाबी सिंबु मफमसदा लैरिबा डॉक्टर नर्स सिंगना करिगुंबा थबक अमा तौननबगीदमक्ता थेमले हाइबसि मखोयना खंगले मसदगी हॉस्पिटल सिदा थबक तौरिबा नर्स अमबु मखोयना फारे अदुगो वाहंग पाहुंग चथरे बृंदागी फोटो सि उतन मांगोंदा वाहंग हंगली नर्स नुपीसना सुकुमलाई मसिगी नुपीसते अइना मसक खंगी माना अथुबगी पैसा चिल्ली हाइना इंगोंदा फोंदोखी मदुदगी अइना सुमांगोंदा हाइकी सरोगेट मादर ओइनबगीदमक्ता नंगना यारबदी पैसा सेनाम अमा फंगनी कॉन्ट्रैक्ट अदुदा यावरिबसि सही मंगागी मनुंगदा अंगांग मंगा पोकदबनी असुमना हारि वाफमस्ता मानसु यादुना साइन तौखिबनी वासुदेवना हंगी अदोरबदी महक पुख्रिबा मफम अदु कदाइदनो नुपीसनि खुमी मखोय कदाइदा चखिबनो हाइबदुदे आइदि खंगदे अखोयगी थबक हाइबबु नुपीसिंग अदुबु थेम नौदुना कॉन्ट्रैक्ट असदा साइन तौहनबगी थबक खक्तनी मदुगी मतुंगदगिदी मी अमा लागलगा मखोयबु गारीदा हापतुनु पुखिबा खक्तनी लाक्लिबा नुपादुगी ममिंगना बास्को कौई माना अखोयदा लुपा 50,000 पिरमगनी मतुंगदा नुपी अदु पुदुना चखिगनी अखोयगी थबकति मदु फावबुदा लोइरे मखा ताबदि अखोय खंगदे रिसिन हाइरई बास्को हारिबु नुपासि थीरगा सोइदन थोकनी अदुबु नर्स नुपीसना बास्को हारिबसि मागी ममिंग असेंग नत्ते मखोयगी एजेंट ओरिबसिंग असिगी ममिंग असी बास्को हाइना लोइना कौई सरोगेसी मादर ओहनबगी बिजनेस असिदा सेनरिबसि मी मसिंग अदुकी मतिक यामी अखोयगी हॉस्पिटल असी खक्तनतना मफम क्यादा लैरिबो हॉस्पिटल सिंगदा लैरिबा नर्सिंग डॉक्टर सिंगसु थबक असिदा सेनरिबा गाक्तनी थबक असिदा यावरिबा मियो एमबु पुलिसना थीरे हाइरबदी मदुगी मिसक अदुबु सोइदना मखोयना हाच्रगनी अदुना आइबुसु मखोयना सोइदना हाच्चिबा याय मरमदुना आइबु थादोक पिरो हाइना कप्तुना हाइजरगले मसदगी मखोयगी टीम असिसु उपाय लेत्रे मसिगी मतुंगदा मखोयगी पुलिस टीम असी वा तानारे रिसिन हाइरी तौरिबा थबक असी मपुंग फाना खंगे हाइरबदी अखोयगी पुलिस डिपार्टमेंट दगी यामना हि सिंबी नुपी मखलगा मखोयना तौरिबा थबक असिदा थाजिनबा दरकार लैगनी मसिदा यशोदाना मासत के हाइरगले अदु वाफम सिदा आबदा वासुदेव सुंगखरे माना हाइरी नंगदी हौजिक फावबदा ऑफिशियल ओइबा पोस्टिंग अमता फंगद्रिबनी मरमदुना डिपार्टमेंट की माइकेदगी नंगी मतेंग मता फंगलोय खुसुखुलाई अमता यावदना मफम अदुदा संक्शन भाइबसि खुदोंग थीबगी मसकनी मदुगी सुमथक्ता नंगसि मिरोन बी अमा हाइबदु ओइगदोरिबनी मसिना नंगी तुंगी पुंसी खोंगचत्ता यामना काइबो ओइगनी नंगी मिक्सअप थीगदोरिबनी यशोदाना हाइरई खुसुखुलाई अमता यावद्रबसु सारना इंगोंदा पिबिरिबा आशीर्वाद सि यावरिबनी अदुना अइना कनाबसु कीबा लैते अदुगो वाफम अमना अइसे बृंदागी मचे खक ओइबतना तना मागी ममासु ओइरिबनी मरमदुना माबु कन्नबगीदमक्ता खुदोंथीबा क्या थेंगनरबसु अइ थेंगनजरगे हाइरे मतौसुना उटपगा लोइना हुजि अमु प्रेजेंट टाइम दा लागले यशोदाना हाइरई नंग खक्तना इंगोंदा येंगसिनदुना लैबा नते अइना सुनंगी मथक्ता येंगसिनदुना लैरिबनी मफमसदा अइना हेक लाखिबा नुमित अदुदगी हौना कनाना करी करी थबकसिंग तौरिबनो हाइबदुसु कुपना येंगसिलिबनी फैसिलिटी सि करम मफमनो कैमरा ना कदाई कदाई दा थेटपनो अदुगा मसिंग ना कयानो सिक्युरिटी सिंग ना कदाई कदाई दा लई हाइरिबसिंग असि अमत सि थब तौदना नोट तौसिनदुना थमलिबनी मिंगसेलदा इना बिंदी हे नपलिबदु लैरिबा कैमरा सिंग असि की पोजीशन खंगदोकनबा अमसुंग लंबी सिंग का सिंग लैरिबा सिंग असि स्टडी तौननबगीदमक्ता थेसिनबनी असुमना हाइरपदा डॉक्टर गौतम अमदी मधु सुंगपदा लोइख्रे तंजासदा इमरजेंसी अलार्म खोंगले मधुना हाइरई कनागुम्बा म लेवर पेन तौर माले अदुना आई हौजिमुक चत्तबा याररोय अदुबु यशोदाना चक्के हाइबसिदि याद्रे मान हाइरी हुजिक्ति नंगना मरम ओइदुना कनागुम्बा मियो एमतगी थवाई मांगबे याररोय असुना हाइनरिंगै गौतमना मागी स्मार्ट वॉच तगी सिग्नल अमा पीख्रे माना पाउपीरिबसि वासुदेवी कांगबु फाजिनदुना थमलिबा कासिगी मपानदा लैरिबा ट्राइब कांगबु सिदनी हाइबदि मखोय सिंगदु नोंमै कापसिनदुना अटैक तौसिलो हाइबदु खंगलपनी मसदगी ट्राइब सिंग सि सेंसिलक्तुना मखोयन लैरिबा थोंगसिबु थुगाइबा होरले असुमा थोंगसि थुगाइदुना चांगलगा मखोयदा नोंमै कापसिलक्ले मसदगी मखोयन सो हंदुना नोंमै कापनरे मतौसुना मफमसदा अचौबा लानफम अमा हाइबदु ओइरे असुमना नोंमै कापना कापनाना मखोय थोंग अमा लैरिबा सोमदा सेलक्ले नाकल मदना यशोदाना मधुगा गौतमगसे अतोप का अमदु पुथोरले असुमा लाकनिगै मफमसदा लैरिबा सिक्युरिटी सिंगसु उख्रे मखोयना सु नोंमै सतोकतुना एम तौदुना लैनख्रे अदुबु यशोदाना गौतमदा कापकनि हाइना किहनबदगी लैरिबा सिक्युरिटी गी नोंमै सिंगसि मखादा लोइना थमख्रे मतुंगदा का अमगी मनुंगदा गार्ड सिंगसि लोइना थाजिनख्रे मसिगी थोंग हांगबदा सिरिनरिबा डिवाइस सिबु नोंमैना सुदुना थुगाइरे असुमा लैरिङै मधुगसि नाकलबदा सेनख्रे यशोदाना नोंमैना कापके हाइदुना तौरिङै गौतमना मागी नोंमैसि मुन्नबो होनरपदै मखोयनि सि फाइट तौनख्रे असुमा लैरिङै अतोप गार्ड सिंगसु सेनसिनरले मखोयना नोंमै लेप्तना कापसिलगली मसि खुदोंचाबा फंगलिङै मधुदी मफमसिदगी नाथोक्तुना चेनबा ngam हौजे गार्ड सिंग असिगा यशोदागा याम कन नोंमै कापनरी असुमा कापनरक मतमदा यशोदागी नोंमै मरुसि लोइख्रे
Mana Ladybasiki heck knuckle the Lady Thomas the Gard of Torley. Mr. The attack to Shindramaki no way Simulaga, let him be gatchings to no one caption to Harley. Matung the gatching a Sigamaga Yama kind of fight on the cray. Fighting is skilled Yasoda is there to give me high money. But I must not passing some on the Lakshan Bagamde. Assume the Puna Pudami using Yaman Kivati on the Laksa Hele. Jose Yasoda Bugadam on a parkre. Matosuna Gadam and a Mabu Pardon of Tamaga, Gotham the section of Tromawayamatam Tinapuri. Magi Mabukta Suyam kind of tin cray. Must they give Lepangam the Yasoda Sile might and on Tadun lady. Ngayhaktang awasayna si khang nun leram matungda manakta tari ba khulai ma khungetuna magi mangda leram ba myoy sing si amatam thina phukre matungda nongmei mu khungetuna mafamsta leram ba gatching si loin hat pangamle aduga gotam gi sagan da sumana nongmei maru ma kapkhre asuma leiringai magi mabukte yamna kanna na ba phawrale kappaga loina na mamit usindra ma khang nun leire nakala madana basudeva gi kangbu se usik chelali aduga police commissioner balaram na su nongmei kap tuna tanari Type Kangbu Sigama Koyam can we come a cray. I sing liberty sina, type Kangbu Kama so hard pangamle. Jose Nakal degi, Balaram Neri Sida no Mikali, Adu Magino Simaru Yorumde. Mas degi Mahaxialale, Adu Mike Kudim of the police missing the Mabu question tray. Wasudem the Sanction Harry, Mabu Hojim Hatogadavan. Adu Budi Sinadi, Mabu legal among the park as Serak Pigadavani Harry. Wasudem Harry, a Koyi member or Anwar woman Hatkivani. Madamaduna Magi the Makta Dandi Boyna, Mapams the Mabus Hatkadavani. As soon as Harpatting Mapams the lady police officer sings the Mabu no win a captain Hatole. Masig matungda Yasoda bu thiru na bagi damak tamakoi sanction narale nakalamadana Yasoda gi mabuk si yamna kana nahabadagi saina khul khang tun sangsilak gi saktam si uba phangi mana huzik computer asida magi manaw pi brinda gi ming yawbra haiduna list asida sek tawri adu mafam sida magi manaw pi gi ming di yawbu udre masdagi mahak yamna wakhal nungai tana kaptuna leire asuma leiringai da facilities de leiri banu pi singi yoga gi matam yawre haiduna kauthoki bagi khonjel stare facilities gi manung da leiri banu pi khudima yoga tawna na bagi damak to hall lom da thorali marak asida Yasoda su yorli bani Nakalamada Vasudeva police Kangbu si Gari kana thawduna Yasoda gi manakta lagli makoi gi timna gari sum thawjilakpana hujikti lambi si gari changba yadre masdagi gari dagi kumtharaga makoi khong noin sangsilagle nupi singsina leptun leiringe yamna pakatpa mongda madu si mafamste sensilagle aduga mahang mayamsta lauduna hanglai Yasoda gi manaw nupi Brinda haribasi nakhoi myam gi marakta khangna ba yawbra asumna mana hanglibasi mayam maraksida Yasoda su yawi habisadi mana khangba nate aduga de hujik makoi ani thengnakhre masdagi madhuna kiduna ning hantuna chale Yasoda na hanglai karigino nang na igi naw nupi Brinda hu hanglibadi madu phanglaga kai doge haribano maduna khumi sumna dum hangmani Yasoda na makatarai mafamsta leiriba nupi sing sisu aigi inaw nupi ngaktani aduna nang huji kari doge haribano masdagi maduna saurapna hairai adorewadi mafamsta leiriba nupi sing sinangi naw nupi ngaktani hairabani na makoi sing si aina pulup wen hat ka doribani asumna hairibudagi Yasoda na nongmai puthorole nongmai uda nupi sing si pakatun senthoknai Yasoda na hairi makoi myam si bupunna hatringai da nang na tomta naito moina sibuduna hena matik chai masi hariduna mabu nongmai kaptun hat ki tawi masdagi maduna noksin aduna thiana na honarale Man hairi mafam sida leiribu nupi sing asigi damakta nangna yamna wabiribu karigino makhoi sing asi mayum da oidaba nganglaga lagriba ngaktani karigumba mafam sida nangna makhoi bu kanduna pukhrabasu makhoi gi mabukta yawriba angang sing asna kamdoba aduna makhoi gi mingsa thiga doriba ngaktani asumna hainari nakalamadi gad amasu sangsilagibani Yasoda na hairi nupi sing asna miroliba angang sing asna hayeng poklaba matungda aina makhoi sing asibu loina yokka doriba ngaktani masigi maramdi aigi ming Yasoda kawi Yasoda haibasi kanano khanglabra Bhagavan Krishna bu yokpikiba mama adugi mamingni Yasoda haibasi asuna haringi gad asina sangsilak to mangodagi nongmai munna ba hanarale masdagi makhoi ani punarale adu Yasoda na gad asu phuru matungda nongmai na kaptun hakre tanjas da maduna nupi magi marumda laikre masdagi Yasoda na mangon nongmai kap yadre asuma leringi gad ani su sensilai masi su Yasoda na nongmai na kaptun hatole aduga nakaldi yeng thorpadadi madu si mafamsta leiramdre mahak mafamstagi chelamle adu Yasoda na mabu hatna na bagi makta tanakre mafamsta leiriba nupi sing sina makhoi gi mamanga leiriba thongnaw sdi yeng tharakpa matamdadi nahandagi makhoina leiriba mafam si jangal ngatana thanba chawruba chingam gi manungda hutlaga sembani haibasi hujikti makhoi su bhab tare nakalamadana Vasudeva gi police kangbu si lagli facility si gi manungda sangsinabagi damakta aron balambi mafangkre masi khuthangda makhoi loina sangsilaktuna manung sdi yorokpa ngamle manung sida makhoina sangsilala matungda leiramliba gad sing su nongmina kaptuna su hatokle gad asidagi access card ama lawdunari sina thonga ma hangdokle aduga di manung sida nupi ma angang pokadabagi haidun leiramle Nakalamada madhuna thonga mahangdokla matungda mapanda senthorle madi hojik ching manungdagi mapanda thorle adubu maning lomdana Yasoda na sumagi tungina dun laglibani aduga magi maningda su masing yamna nupi kyama laglibani makhoi bu mapanda thorna bagi damakta Yasoda na kauthogli facility sigi manungdagi nupi kyama senthorpasida warden sudana makhoi bu thingna ba honarai adubu nupi singsna magi wa amata takhidre Yasoda na magi manaw nupi Brinda yawbra haiduna dum yengjei adubu mafamsida magi manaw nupi tholaktre hojik nupi singsi loina mapanda thorle maduna mafamstagi sian kinabagi damakta nakalamaromda leiriba helicopter sigi manakta sangsilagli adubu Yasoda na senthoroktuna helicopter sigi maning thangba pangkhada nongmoina kapsindra thugaire masdagi hojikti helicopter si paibi yararoi Yasoda na madubu magi manakta sanglama kaure masdagi masu yamna pakhatna magi manakta sangsilagli
ꯍꯧꯖꯤꯛ ꯃꯗꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨꯗꯤ ꯅꯈꯣꯏꯅ ꯊꯥꯗꯣꯛꯄꯤꯌꯨ ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯁꯃꯥꯖ ꯁꯦꯕꯥ ꯑꯃꯅꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯅꯨꯄꯤ ꯀꯌꯥ ꯑꯃꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯈ꯭ꯔꯕꯅꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯄꯤꯈꯤꯕꯅꯤ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯐꯦꯁꯤꯂꯤꯇꯤ ꯑꯁꯤꯗ ꯊꯝꯗꯨꯅ ꯆꯥꯅꯤꯡꯕꯗ ꯄꯤꯖꯗꯨꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯛ ꯃꯇꯧ ꯐꯖꯅꯤꯡꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯕꯨꯁꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯔꯝ ꯁꯦꯝꯗꯨꯅ ꯃꯁꯛ ꯐꯖꯍꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯃꯥꯖ ꯁꯦꯕꯥ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯌꯁꯣꯗꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯃꯥꯖ ꯁꯦꯕꯥꯅꯣ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯕꯨ ꯍꯥꯠꯇꯣꯛꯄꯁꯤꯕꯨ ꯁꯃꯥꯖ ꯁꯦꯕꯥꯔꯥ ꯃꯁꯤꯗꯒꯤ ꯃꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯦ ꯑꯩꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯁꯤꯗ ꯑꯉꯥꯡ ꯄꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯔꯨꯕ ꯋꯥꯐꯝꯁꯨ ꯅꯠꯇꯦꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯍꯟꯕ ꯇꯧꯗꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯄꯨꯛꯅꯤꯡꯗꯒꯤ ꯑꯉꯥꯡ ꯑꯃ ꯂꯧꯊꯣꯛꯈꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯂꯨꯕ ꯁꯥꯗꯨꯅꯁꯨ ꯉꯥꯡꯀꯅꯨ ꯌꯁꯣꯗꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯗꯨꯅ ꯑꯉꯥꯡ ꯄꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯗꯕꯅꯤ ꯃꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯏꯆꯥ ꯃꯤꯔꯣꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯂꯦ ꯒꯣꯇꯝꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯁꯛ ꯐꯖꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯐꯤꯇꯁ ꯑꯃꯒꯤ ꯗꯔꯀꯥꯔ ꯂꯩꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯛꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯊꯥ 5 ꯁꯨꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯒꯣꯇꯝꯗ ꯍꯥꯏꯈꯤ ꯅꯪꯅꯕꯨ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯂꯧꯊꯣꯛꯎ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯒꯣꯇꯝꯅ ꯍꯥꯏꯔꯤ ꯑꯉꯥꯡꯁꯤ ꯂꯧꯊꯣꯛꯄꯗ ꯌꯥꯝꯅ ꯔꯤꯛꯁ ꯋꯥꯡꯉꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯈꯨꯝꯃꯤ ꯁꯛ ꯐꯖꯅ ꯂꯩꯕ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯛ ꯊꯤꯔꯒ ꯍꯤꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯍꯥꯏꯈꯤꯕꯅꯤ ꯑꯩꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯆꯥ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯐꯖꯕ ꯃꯇꯧ ꯑꯗꯨ ꯑꯃꯨꯛ ꯐꯪꯕ ꯉꯝꯖꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯁꯣꯗꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯚꯨꯠ ꯅꯨꯄꯤ ꯑꯃꯅꯤ ꯃꯆꯥ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯂꯥꯎꯗꯨꯅ ꯍꯥꯏꯅꯔꯛꯏ ꯅꯪꯗꯤ ꯍꯤꯡꯆꯥꯕꯤꯅꯤ ꯅꯪꯗꯤ ꯚꯨꯠ ꯅꯨꯄꯤꯅꯤ ꯅꯪꯗꯤ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕꯤ ꯃꯃꯥꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯗꯨꯕꯨ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤꯁꯤꯡꯁꯤ ꯂꯣꯏꯅ ꯆꯪꯁꯤꯟꯅꯔꯛꯂꯦ ꯄꯥꯈꯠꯃꯟꯕꯗꯒꯤ ꯃꯗꯨꯁꯤ ꯅꯤꯡꯍꯟꯗꯨꯅ ꯆꯠꯂꯤ ꯅꯨꯡ ꯑꯆꯧꯕ ꯑꯃꯗ ꯄꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯂꯨꯔꯕ ꯂꯣꯛ ꯑꯁꯤꯗ ꯄꯥꯏꯊꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯡꯂꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯥꯏꯊꯔꯛꯂꯒ ꯃꯈꯥꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯁꯤꯗ ꯇꯥꯁꯤꯜꯂꯤ ꯇꯧꯕꯇꯕꯨ ꯏꯁꯤꯡ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯁꯔꯨꯛ ꯑꯁꯤꯗ ꯃꯀꯣꯛꯅ ꯐꯨꯖꯤꯟꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯃꯥꯅ ꯁꯤꯕꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯗꯥꯛꯇꯔ ꯒꯣꯇꯝ ꯑꯁꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃꯒꯤ ꯈꯨꯊꯥꯡꯗ ꯃꯊꯛ ꯑꯁꯤꯗ ꯐꯥꯎꯗꯣꯔꯛꯂꯦ ꯃꯥꯒꯤ ꯇꯥꯡꯂꯕ ꯁꯤꯔꯝ ꯑꯁꯤꯒꯤ ꯁꯦꯝꯄꯜ ꯈꯔꯗꯤ ꯃꯥꯅ ꯍꯧꯖꯤꯛꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛ ꯊꯧꯗꯨꯅ ꯆꯠꯈꯤꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯔꯤꯁꯤꯒꯤ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨꯁꯨ ꯐꯥꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯤꯕ ꯌꯁꯣꯗꯥꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯃꯨꯛꯂꯛꯏ ꯃꯥꯅ ꯅꯨꯄꯤꯁꯤꯡꯁꯤꯗ ꯍꯥꯏꯔꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯆꯔꯤꯕꯁꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯕ꯭ꯔꯤꯟꯗꯥꯕꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯕ꯭ꯔꯤꯟꯗꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯔꯤꯁꯤꯅ ꯊꯦꯡꯅꯈꯤꯕ ꯑꯉꯥꯡ ꯄꯣꯛꯀꯗꯕꯒꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯁꯤ ꯃꯈꯣꯏꯅ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒꯗꯤ ꯌꯁꯣꯗꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯕ꯭ꯔꯤꯟꯗꯥ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯅꯥꯎꯅꯨꯄꯤ ꯎꯖꯕꯁꯤꯗ ꯃꯥꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯆꯤꯟ ꯃꯅꯥꯎ ꯀꯣꯟꯁꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯌꯁꯣꯗꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯕ꯭ꯔꯤꯟꯗꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯃꯆꯤꯟꯅꯥꯎ ꯑꯅꯤ ꯑꯁꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯀꯟꯅꯁꯨ ꯀꯞꯃꯤꯟꯅꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯕꯗꯒꯤ ꯕ꯭ꯔꯤꯟꯗꯥ ꯑꯁꯤ ꯑꯉꯥꯡ ꯄꯣꯛꯀꯗꯕꯒꯤ ꯇꯧꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ ꯕꯥꯁꯨꯗꯦꯕꯅ ꯍꯪꯂꯤ ꯃꯦꯗꯤꯀꯦꯜ ꯇꯤꯝꯁꯤꯡ ꯀꯧꯈ꯭ꯔꯕ꯭ꯔꯥ ꯔꯤꯁꯤꯅ ꯍꯥꯏꯔꯛꯏ ꯀꯧꯗꯤ ꯀꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝꯁꯤ ꯌꯧꯔꯛꯄꯗ ꯄꯨꯡ ꯑꯃꯔꯣꯝꯗꯤ ꯆꯪꯒꯅꯤ ꯃꯁꯤꯗꯒꯤ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯋꯥꯔꯗꯦꯟ ꯑꯣꯏꯕꯤ ꯁꯨꯗꯥꯅ ꯊꯕꯛ ꯑꯁꯤ ꯃꯥ ꯇꯧꯒꯦ ꯍꯥꯏꯔꯛꯂꯦ ꯇꯧꯕꯇꯕꯨ ꯃꯥꯗꯤ ꯍꯥꯟꯅ ꯃꯗꯨꯒꯤ ꯃꯤ ꯑꯣꯏꯔꯝꯕꯅꯤꯅ ꯃꯈꯣꯏꯅ ꯊꯥꯖꯕ ꯊꯝꯗꯦ ꯃꯁꯤꯗꯒꯤ ꯁꯨꯗꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯤꯆꯪꯗ ꯂꯩꯕ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯁꯤꯒꯤ ꯋꯥꯔꯗꯦꯟ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯩꯅ ꯕ꯭ꯔꯤꯟꯗꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯉꯥꯡ ꯎꯅꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯧꯁꯤꯟꯗꯨꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯦꯖꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯅꯥꯎꯅꯨꯄꯤ ꯕ꯭ꯔꯤꯟꯗꯥꯒꯤ ꯑꯋꯥꯕꯁꯤ ꯎꯕꯗ ꯃꯆꯦ ꯌꯁꯣꯗꯥꯗꯤ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯣꯛꯂꯦ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯁꯨ ꯍꯔꯥꯎꯅꯕꯗ ꯂꯣꯏꯔꯦ ꯃꯆꯦ ꯌꯁꯣꯗꯥꯅ ꯄꯥꯈꯠꯇꯨꯅ ꯕ꯭ꯔꯤꯟꯗꯥꯗꯤ ꯀꯝꯗꯧꯔꯦ ꯍꯥꯏꯅ ꯍꯪꯉꯤ ꯇꯦꯖꯨꯅ ꯕ꯭ꯔꯤꯟꯗꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ ꯌꯁꯣꯗꯥꯗ ꯄꯤꯔꯦ ꯃꯁꯤ ꯎꯕꯗ ꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯌꯁꯣꯗꯥꯅ ꯑꯉꯥꯡꯁꯤꯕꯨ ꯌꯦꯡꯖꯗꯨꯅ ꯍꯥꯏꯔꯤ ꯂꯤꯂꯥꯅ ꯍꯦꯛ ꯍꯦꯛ ꯄꯟꯖꯔꯝꯕ ꯀ꯭ꯔꯤꯁꯅ ꯑꯗꯨꯅ ꯁꯥꯌꯣꯜꯂꯒ ꯅꯪ ꯉꯁꯤ ꯄꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯑꯉꯥꯡꯁꯤꯗ ꯅꯨꯡꯁꯤꯅꯁꯨ ꯄꯤꯔꯝꯃꯤ ꯑꯔꯣꯏꯕ ꯁꯤꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯒꯤꯔꯤꯙꯔ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗꯅꯤ ꯃꯐꯝꯁꯤꯗ ꯃꯥꯅ ꯄꯨꯂꯤꯁꯀꯤ ꯁꯤꯟꯐꯝꯕꯨ ꯊꯥꯒꯠꯇꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯦꯛꯁ ꯑꯃ ꯂꯥꯛꯂꯦ ꯃꯗꯨꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔ ꯒꯤꯔꯤꯙꯔ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯥꯅꯅꯕꯒꯤ ꯋꯥꯔꯦꯟ ꯏꯁꯨ ꯇꯧꯕꯅꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯥꯛꯇꯨꯅ ꯁꯥꯔ ꯑꯗꯣꯝꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯐꯦꯛꯁ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯒꯤꯔꯤꯙꯔꯗ ꯐꯣꯡꯗꯣꯛꯂꯨꯔꯦ ꯃꯥꯅꯗꯤ ꯎꯀꯤꯜ ꯑꯃ ꯀꯧꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯃꯁꯤꯃꯗꯤ ꯕꯦꯜ ꯄꯤꯕ ꯌꯥꯗꯕ ꯑꯦꯔꯦꯁ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯤꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯂꯣꯀꯞ ꯃꯅꯨꯡꯗ ꯂꯩꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯆꯣꯞꯄꯒ ꯂꯣꯏꯅꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯃꯉꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯦ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯁꯥꯔ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯐꯥꯅꯕ ꯍꯣꯠꯅꯔꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅꯗꯤ ꯑꯩꯁꯤ ꯀꯅꯥꯒꯤ ꯃꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯁꯥꯔꯒꯤ ꯃꯤꯅꯤ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏꯅ ꯍꯟꯗꯨꯅ ꯑꯩꯉꯣꯟꯗ ꯅꯣꯛꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯈꯣꯏꯗ ꯀꯔꯤ ꯗꯁꯥ ꯇꯥꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯗ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯤꯔꯤꯙꯔꯅ ꯑꯩ ꯏꯁꯥꯃꯛ ꯍꯧꯖꯤꯛꯃꯛ ꯗꯁꯥ ꯇꯥꯗꯨꯅ ꯂꯩꯔꯤ ꯄꯨꯂꯤꯁ ꯑꯁꯤꯅ ꯍꯪꯉꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯗꯁꯥꯅꯣ ꯃꯁꯤꯗꯒꯤ ꯒꯤꯔꯤꯙꯔꯅ ꯑꯩ ꯎꯍꯟꯒꯦ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯒ ꯂꯣꯀꯞꯀꯤ ꯁꯥꯔꯪ ꯑꯣꯏꯔꯤꯕ ꯌꯣꯠꯁꯤꯡ ꯑꯁꯤ ꯎꯍꯟꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯂꯣꯀꯞ ꯃꯥꯜꯂꯤ ꯃꯁꯤꯗ ꯒꯤꯔꯤꯙꯔꯅ ꯁꯥꯎꯗꯨꯅ ꯃꯁꯤ ꯂꯣꯀꯞ ꯃꯥꯟꯕ ꯅꯠꯇꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯂꯣꯀꯞ ꯃꯅꯨꯡꯗꯅꯤ ꯉꯁꯤ ꯑꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯁꯪꯒꯥꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯁꯥꯃꯛ ꯂꯣꯀꯞ ꯃꯅꯨꯡꯗ ꯑꯣꯏꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯅꯅꯕ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡ ꯄꯤꯔꯛꯂꯦ ꯃꯔꯝꯗꯤ ꯃꯥꯅ ꯉꯁꯤ ꯂꯩꯔꯤꯕ ꯂꯣꯀꯞ ꯑꯁꯤꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯃꯁꯥꯃꯛꯅ ꯉꯁꯤ ꯁꯪꯒꯥꯈꯤꯕꯅꯤ
ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯉꯣꯟꯗ ꯃꯤꯊꯥꯏꯁꯤꯡ ꯄꯤꯁꯤꯜꯂꯛꯄꯅꯤ ꯑꯁꯨꯝꯅ ꯎꯠꯄꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯐꯤꯂꯝꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯋꯥꯍꯩꯅ ꯊꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯦ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯀꯣꯁꯃꯦꯇꯤꯛꯀꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯗ ꯐꯤꯇꯁꯇꯒꯤ ꯂꯧꯊꯣꯛꯄ ꯃꯆꯜ ꯀꯌꯥ ꯌꯥꯎꯔꯝꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤꯗ ꯎꯠꯈꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯃꯥ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯒꯤ ꯀꯣꯁꯃꯦꯇꯤꯛꯀꯤ ꯄ꯭ꯔꯗꯛꯁꯤꯡ ꯁꯥꯕꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯗꯨꯅ ꯋꯥꯍꯩꯅ ꯊꯥꯗꯨꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯅꯤ ngasi ꯑꯩꯒꯤ explanation ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ comment box ꯗ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤꯊꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ explanation ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ